University Grants Commission UGC na Laipak Sin Matungbada Lairiva University natraga college sing hangba yahannaba anauba chana kanglon thokre. Chana kanglon asigi matungina containment zone haina lauthokhlaba mafam sing natabada laiba University natraga college sing tangkak naina mafam adugi lengak natraga Union Territory lengak aduga tanaraga hangba yagani. Hairiba chana kanglon asi Ministry of Health and Family Welfare na ayaba pirabagi tungda Ministry of Home Affairs amadi Ministry of Education asu ayaba pikre. India da sin mathungna lockdown lauthokiba numit ngasi fawbada punna numit chani kunipani su khivaga loinana hauzik fawbada COVID-19 confirm tawba case masing Miyoi lakh marifu mari lising tara mathoiga chatret kunga mari sukre. Hairiba asigi manungda miyoi lakh ama lising kunga mariga chamapan marifu manga laikidre. Hauzik fawbada miyoi lakh humudra taret lising humfu mangaga chamapan humpu taruk laina asidagi fagalak pangamkre. Active case masing na miyoi lakh manga lising kunga chatret humudra humdoi oiri. Maharashtra, Andhra Pradesh amadi Karnataka na khwaidagi masing yamna laina asidagi siba state sing oiri. Prime Minister Narendra Modi amadi mahakafam manariba Italy ki Prime Minister Giuseppe Conte ga loinana video conferencing ki khuthangda virtual bilateral summit ki khuthangda wari sanagadori. Summit asida luchingmani na laipak ani gi marakta ahenba afaba mari thamnab amadi malem gi oina thengnariba issue singda mateng pangnana bahiramda khanagani. Hanagi champion Mumbai Indians sangarang Dubai da sanakiba match amada Delhi Capitals pu run 63 maithiba piduna final changmangam kre. Match asigi ahobada batting tawduna apiba over kungi manungda wicket manga turaga apunba run chani lobangam ke. Masida Ishan Kishan na ball kuntra da run 65 Surya Kumar Yadav na ball kuntra 9 da run 58 amadi Hardik Pandya na thu na ball tara mari da run kuntra taret lawduna chawna mateng pangki. Delhi ki maikaidagi Ravi Chandra Ashwin na wicket ahum lobangam ke. Ngasi Abu Dhabi da sanagadaw riba eliminator match amada Bangalore na Hyderabad ka thingnaragani.